ꯃꯥꯗ ꯁꯩꯗꯥꯡꯕꯤ ꯅꯨꯡꯁꯤꯀꯥꯗ ꯁꯣꯟꯖꯕꯤ ꯇꯩꯊꯣꯛꯂꯒꯦ ꯄꯤꯔꯥꯡꯗꯣ ꯏꯀꯥꯏꯗꯨꯅ ꯂꯣꯠꯈꯤꯅꯨ ꯅꯨꯡꯁꯤꯗꯨꯅ ꯀꯞꯈꯤꯅꯨ ꯃꯤꯀꯨꯞ ꯈꯔ ꯑꯁꯨꯝꯅ ꯂꯩꯔꯕ ꯇꯨꯡ ꯐꯤꯔꯦꯞꯄꯅ ꯇꯞꯅ ꯇꯥꯝꯅꯥꯕꯨ ꯃꯊꯥꯅꯨꯡꯗꯒꯤ ꯂꯧꯊꯣꯛꯄꯤꯔꯛꯂꯒ ꯅꯨꯡꯁꯤꯅ ꯄꯤꯔꯥꯡ ꯇꯩꯊꯣꯛꯄꯤꯔꯛꯏ ꯇꯥꯝꯅ ꯅꯨꯡꯁꯤꯕꯒꯤ ꯃꯐꯝꯗꯁꯨ ꯅꯪ ꯂꯥꯟꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯋꯥꯔꯧꯗꯦ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯅꯁꯥ ꯅꯇꯣꯝꯇ ꯂꯥꯟꯐꯝꯗ ꯆꯪꯒꯦ ꯍꯥꯏꯔꯅꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯍꯜꯂꯣ ꯑꯄꯨꯟꯕꯅ ꯄꯥꯡꯒꯜꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯣꯛꯈꯤꯅꯤ ꯈꯟꯕꯒꯤ ꯀꯤꯕꯒꯤ ꯅꯪꯅ ꯃꯇꯝ ꯈꯔ ꯏꯐꯝꯗꯒꯤ ꯄꯥꯝꯕꯗꯣ ꯑꯩ ꯄꯤꯕ ꯉꯝꯂꯣꯏ ꯑꯗꯨꯒ ꯑꯩ ꯌꯥꯎꯗꯅ ꯅꯪꯅ ꯄꯥꯡꯒꯜ ꯍꯦꯟꯒꯠꯄꯁꯨ ꯉꯝꯃꯣꯏ ꯇꯥꯝꯅꯥꯅ ꯑꯗꯨ ꯌꯥꯗꯦ ꯅꯪꯅ ꯍꯥꯏꯈꯤꯕꯗꯥꯏ ꯂꯥꯟꯐꯝ ꯑꯃ ꯁꯣꯛꯅꯔꯕꯗꯤ ꯗꯨꯠ ꯈꯣꯡ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯆꯪꯏ ꯑꯗꯨ ꯑꯣꯏꯔꯒ ꯂꯩꯌꯨ ꯑꯗꯨ ꯅꯠꯇꯅ ꯑꯩꯒꯤ ꯃꯍꯨꯠ ꯅꯪꯅ ꯁꯤꯜꯂꯒ ꯅꯪꯅ ꯃꯥꯡ ꯊꯥꯔꯒ ꯆꯠꯀꯦ ꯍꯥꯏꯒꯅꯨ ꯑꯩꯒꯤ ꯂꯥꯟꯐꯝꯅꯤ ꯑꯩꯅ ꯂꯣꯏꯁꯤꯟꯒꯅꯤ ꯃꯗꯨꯃꯁꯨ ꯃꯆꯤꯡ ꯑꯃꯅꯤ ꯀꯨꯏꯅ ꯁꯣꯛꯅꯔꯛꯄ ꯂꯥꯟꯐꯝꯗ ꯃꯥꯒꯤ ꯃꯤꯁꯪ ꯑꯍꯦꯟꯕ ꯀꯅꯥ ꯑꯃ ꯈꯣꯝꯅꯤꯡꯗꯦ ꯍꯧꯔꯛꯈꯤꯕ ꯂꯥꯟꯐꯝ ꯑꯃ ꯃꯥꯅ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯗꯨꯅ ꯃꯨꯛꯇꯨꯅ ꯂꯩꯈꯤ ꯑꯗꯨꯅ ꯃꯥꯅ ꯃꯅꯨꯡꯗ ꯀꯔꯤ ꯈꯟꯕ ꯌꯥꯝꯅ ꯀꯨꯞꯊꯕ ꯂꯧꯁꯤꯡꯗꯤ ꯐꯤꯔꯦꯞꯄꯗ ꯇꯥꯛꯊꯣꯛꯀꯦꯁꯨ ꯈꯟꯗ꯭ꯔꯤ ꯐꯔꯦꯅꯦ ꯑꯗꯨꯕꯨ ꯅꯪꯅ ꯄꯥꯝꯗ꯭ꯔꯕꯁꯨ ꯈꯪꯍꯟꯅꯤꯡꯗ꯭ꯔꯕꯁꯨ ꯑꯩꯅ ꯅꯪꯕꯨ ꯂꯣꯟꯅ ꯁꯦꯟꯅꯒꯦ ꯅꯪꯒꯤ ꯑꯅꯤꯡꯕꯗ ꯑꯩ ꯌꯦꯜꯂꯛꯑꯣꯏ ꯑꯩꯒꯤ ꯑꯄꯥꯝꯕꯗꯁꯨ ꯅꯪꯅ ꯊꯤꯡꯒꯅꯨ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯅꯤ ꯐꯤꯔꯦꯞꯄ ꯅꯣꯡꯃꯩꯅ ꯄꯥꯟꯈꯤꯕ ꯃꯐꯝꯗꯣ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯃꯍꯧꯁꯥꯒꯨꯝ ꯍꯛꯆꯥꯡ ꯈꯦꯡꯕ ꯉꯝꯗ꯭ꯔꯕꯁꯨ ꯀꯅꯥ ꯑꯃ ꯂꯣꯏꯅꯔꯛꯇꯅ ꯃꯤ ꯑꯃ ꯎꯅꯕ ꯂꯥꯛꯂꯝꯃꯤ ꯃꯤꯁꯛꯇꯨ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯀꯤꯁꯣꯔꯒꯤ ꯌꯨꯝꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯅꯨꯄꯥ ꯑꯃꯈꯛꯅꯤ ꯀꯤꯁꯣꯔꯒꯤ ꯕꯣꯠꯇꯁꯨ ꯈꯔ ꯆꯠꯃꯤꯟꯅꯔꯝꯕ ꯍꯧꯖꯤꯛꯅ ꯁꯣꯟꯗꯨꯅ ꯃꯌꯨꯝꯗ ꯂꯩꯔꯕ ꯑꯍꯜ ꯑꯃꯈꯛ ꯑꯣꯏꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯪꯅꯤꯡꯕꯅ ꯀꯤꯁꯣꯔꯒꯤ ꯌꯨꯝꯗ ꯊꯕꯛ ꯁꯨꯔꯝꯕ ꯑꯔꯤꯕ ꯃꯤꯁꯤꯡ ꯃꯊꯪ ꯃꯊꯪ ꯊꯤꯔꯛꯄꯗ ꯃꯤꯁꯛꯁꯤ ꯈꯛ ꯍꯤꯡꯗꯨꯅ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯁꯣꯜꯂꯦ ꯉꯁꯤ ꯍꯌꯦꯡ ꯈꯪꯕ ꯉꯝꯗ꯭ꯔꯕꯅꯤ ꯐꯝ ꯁꯦꯟꯅꯗꯨꯅ ꯂꯩꯔꯦ ꯋꯥꯈꯜꯗꯤ ꯃꯥꯡꯗ꯭ꯔꯤ ꯑꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯗꯤ ꯌꯥꯔꯝꯃꯤ ꯑꯍꯜ ꯑꯗꯨꯒꯤ ꯐꯃꯥꯡꯗ ꯐꯤꯔꯦꯞꯄꯅ ꯃꯣꯔꯥ ꯑꯃꯗ ꯐꯝꯃꯤ ꯑꯍꯜ ꯑꯗꯨꯅ ꯍꯪꯉꯛꯏ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯈꯪꯅꯤꯡꯗꯨꯅ ꯂꯥꯛꯏꯕꯁꯤ ꯏꯕꯨꯡꯉꯣ ꯄꯥꯕꯨꯡꯁꯦ ꯄꯥꯕꯨꯡ ꯀꯤꯁꯣꯔꯒꯤꯗ ꯀꯨꯏꯅ ꯂꯩꯔꯝꯃꯦꯅ ꯇꯥꯖꯩ ꯑꯗꯨꯗ ꯀꯩꯅꯣꯝꯇꯪ ꯄꯥꯕꯨꯡꯗꯒꯤ ꯈꯪꯖꯅꯤꯡꯗꯨꯅ ꯂꯥꯛꯆꯕꯅꯤ ꯄꯥꯕꯨꯡꯅ ꯍꯥꯏꯗꯣꯛꯄ ꯇꯟꯒꯗꯧꯕ ꯋꯥꯐꯝ ꯑꯣꯏꯔꯕꯗꯤ ꯑꯩ ꯍꯪꯖꯔꯣꯏ ꯑꯗꯨꯕꯨ ꯑꯆꯨꯝꯕ ꯄꯥꯝꯖꯕꯤ ꯀꯅꯥꯒꯨꯝꯕꯤ ꯅꯁꯨꯒꯨꯝꯕꯤ ꯑꯁꯣꯟꯕꯤ ꯑꯃꯅ ꯂꯪꯂꯥ ꯂꯪꯁꯤꯟ ꯄꯥꯝꯗꯨꯅ ꯀꯤꯁꯣꯔꯒꯤ ꯅꯨꯄꯤꯅ ꯂꯩꯈꯤꯗꯕꯒꯤ ꯃꯇꯥꯡꯗ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯄꯥꯝꯗꯨꯅ ꯂꯩꯔꯦ ꯂꯧꯇꯨꯅꯗꯨꯅ ꯍꯥꯠꯄꯅꯤ ꯍꯥꯏꯕ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯇꯥꯈꯤꯕꯗꯤ ꯂꯩꯔꯦ ꯀꯣꯔꯠ ꯌꯧꯔꯕꯗꯤ ꯄ꯭ꯔꯨꯞ ꯆꯪꯏ ꯃꯈꯣꯏꯅ ꯑꯋꯥꯕ ꯅꯪꯍꯜꯂꯤꯕ ꯏꯃꯨꯡꯁꯦ ꯌꯥꯝꯅ ꯌꯥꯝꯂꯦ ꯃꯈꯣꯏꯅ ꯁꯨꯝ ꯉꯝꯗꯨꯅ ꯆꯠꯈ꯭ꯔꯕꯗꯤ ꯈꯨꯟꯅꯥꯏꯁꯤ ꯀꯔꯤ ꯑꯣꯏꯔꯛꯀꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯑꯍꯜꯗꯨꯁꯨ ꯐꯤꯔꯦꯞꯄꯗ ꯌꯦꯡꯂꯒ ꯀꯤꯁꯣꯔꯒ ꯀꯣꯀꯤꯂꯥꯒꯅ ꯐꯠꯇꯕꯁꯤ ꯀꯅꯥꯃꯠꯇꯅ ꯈꯪꯗ꯭ꯔꯕꯁꯨ ꯑꯩꯗꯤ ꯃꯈꯣꯏꯒ ꯅꯛꯅ ꯂꯩꯔꯝꯕꯅ ꯄꯨꯝꯅꯃꯛ ꯈꯪꯏ ꯃꯈꯣꯏꯅꯁꯨ ꯑꯩꯕꯨ ꯌꯥꯝꯅ ꯊꯥꯖꯕꯅ ꯑꯩꯗꯤ ꯉꯁꯤꯐꯥꯎ ꯍꯤꯡꯗꯨꯅ ꯂꯩꯔꯤ ꯑꯩꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯌꯧꯔꯛꯄꯁꯤꯗꯗꯤ ꯈꯨꯟꯅꯥꯏꯁꯤ ꯃꯣꯠꯂꯦꯗꯀꯣ ꯍꯥꯏꯗꯨꯅ ꯈꯜꯂꯛꯄꯗ ꯑꯆꯨꯝꯕ ꯈꯔꯇꯪꯗꯤ ꯇꯧꯅꯤꯡꯕ ꯐꯥꯎꯔꯛꯂꯦ ꯇꯧꯈꯤꯕ ꯐꯠꯇꯕ ꯃꯌꯥꯝꯗꯨꯅ ꯍꯧꯖꯤꯛꯇ ꯅꯤꯡꯉꯝꯗꯕꯅ ꯄꯤꯛ ꯊꯜꯂꯤꯕꯅꯤ ꯑꯣꯟꯊꯣꯛꯏꯗ ꯀꯤꯁꯣꯔ ꯅꯪꯅ ꯑꯩ ꯅꯨꯡꯁꯤꯕꯗꯨꯅ ꯊꯥꯖꯈꯤꯕꯗꯨꯅ ꯅꯪꯒꯤ ꯃꯣꯡꯐꯝ ꯑꯩꯅ ꯇꯥꯛꯊꯣꯛꯄ ꯇꯥꯗꯧꯔꯤꯕ꯭ꯔꯥ ꯑꯍꯜꯗꯨ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯅ ꯈꯪꯍꯧꯕ ꯍꯥꯏꯔꯒꯗꯤ ꯅꯨꯃꯤꯠꯇꯨꯒꯤ ꯊꯧꯗꯣꯛꯇꯨꯗ ꯑꯣꯏꯈꯤꯕ ꯗ꯭ꯔꯥꯏꯚꯔ ꯍꯧꯖꯤꯛꯁꯨ ꯍꯤꯡꯂꯤ ꯃꯥ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯕꯗꯤ ꯑꯩ ꯈꯪꯗꯦ ꯑꯃꯨꯛ ꯍꯟꯅ ꯃꯐꯝꯁꯤꯗ ꯊꯣꯛꯂꯛꯂꯔꯣꯏ ꯅꯣꯏꯅ ꯍꯟꯅ ꯆꯠꯂꯒ ꯊꯤꯔꯨꯒꯗꯧꯕ ꯃꯉꯥꯏꯔꯦ ꯄꯥꯕꯨꯡ ꯃꯥꯕꯨ ꯃꯁꯛ ꯈꯪꯅꯕ ꯐꯣꯇꯣꯒꯨꯝꯕ ꯂꯩꯒꯗ꯭ꯔꯥ ꯂꯩꯔꯝꯕꯅꯤ ꯑꯃ ꯅꯪꯅ ꯃꯐꯝꯁꯤꯗ ꯂꯥꯛꯇ꯭ꯔꯤꯉꯩ ꯅꯍꯥ ꯑꯃ ꯂꯥꯛꯂꯝꯃꯤ ꯑꯗꯨꯗ ꯄꯤꯈ꯭ꯔꯦ ꯃꯍꯥꯛꯁꯨ ꯅꯨꯃꯤꯠꯇꯨꯒꯤ ꯊꯧꯗꯣꯛꯇꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄ ꯃꯤꯁꯛꯅꯤ ꯐꯔꯦ ꯄꯥꯕꯨꯡ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯌꯧꯖꯈ꯭ꯔꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯐꯤꯔꯦꯞꯄ ꯎꯄꯥꯏ ꯂꯩꯇ ꯕꯤꯠ ꯈꯔ ꯇꯦꯛꯇꯨꯅ ꯊꯣꯔꯛꯂꯦ ꯂꯝꯕꯤꯗ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯒꯥꯔꯤ ꯊꯧꯔꯛꯏ ꯃꯉꯣꯟꯗꯒꯤ ꯃꯈꯣꯡ ꯌꯥꯡꯈꯤꯕ ꯃꯤꯁꯛꯇꯨꯅ ꯀꯅꯥꯕꯨ ꯑꯣꯏꯔꯤꯕ ꯄ꯭ꯔꯨꯞ ꯃꯥꯡꯍꯟꯅꯕ ꯗ꯭ꯔꯥꯏꯚꯔꯗꯨꯕꯨ ꯍꯥꯠꯅꯕ ꯊꯤꯔꯛꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯄꯤꯕꯥ ꯑꯣꯏꯔꯗ꯭ꯔꯥ ꯑꯗꯨꯕꯨ ꯀꯩ ꯈꯜꯂꯛꯄꯅꯣ ꯁꯠ ꯂꯥꯎꯅ ꯑꯃꯨꯛ ꯃꯃꯥꯏ ꯂꯩꯔꯒ ꯊꯧꯈꯤ ꯁꯣꯝꯗꯁꯨ ꯇꯥꯝꯅꯥ ꯃꯄꯥ ꯂꯩꯇꯦ ꯍꯥꯏꯕ ꯈꯪꯕꯅ ꯃꯄꯥꯕꯨ ꯍꯪꯕ ꯁꯥꯗꯨꯅ ꯀ꯭ꯋꯥꯔꯇꯔꯗ ꯂꯥꯛꯏ ꯄꯥꯎꯗꯨ ꯕꯤꯀꯤꯅ ꯍꯥꯟꯅ ꯄꯤꯔꯛꯈꯤꯗꯨꯅ ꯈꯪꯂꯒ ꯂꯥꯛꯂꯕꯅꯤ ꯃꯄꯥ ꯂꯩꯇ꯭ꯔꯤꯉꯩ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯨꯔꯒꯦ ꯈꯟꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯌꯨꯝꯁꯪꯕꯤ ꯅꯨꯄꯤꯗꯨ ꯇꯥꯝꯅꯥꯒ ꯂꯣꯏꯅꯔꯒ ꯆꯪꯉꯛꯇꯨꯅ ꯗ꯭ꯔꯣꯌꯤꯡ ꯔꯨꯝꯗ ꯐꯝꯃꯤꯟꯅꯩ ꯅꯨꯄꯤꯗꯨꯅ ꯆꯥ ꯅꯨꯡꯒ ꯊꯛꯂꯒꯅꯦ ꯇꯞꯅ ꯍꯜꯂꯣ
ꯅꯪꯗꯤ ꯄꯥꯛꯅꯁꯨ ꯂꯥꯛꯇꯦ ꯃꯥꯃꯣꯁꯨ ꯂꯩꯔꯝꯃꯗꯤ ꯅꯨꯡꯉꯥꯏꯗꯧꯕꯅꯤ ꯀꯔꯥꯏ ꯆꯠꯅꯤ ꯍꯥꯏꯔꯝꯒꯦ ꯄꯥꯕꯨꯡ ꯂꯩꯇ꯭ꯔꯗꯤ ꯃꯥꯅ ꯌꯨꯝꯁꯦ ꯑꯗꯨꯝ ꯁꯦꯟꯅꯕꯅꯤ ꯐꯣꯟ ꯇꯧꯁꯤꯔꯣ ꯇꯥꯝꯅ ꯄꯥꯈꯠꯄ ꯃꯇꯧ ꯎꯠꯂꯛꯇꯦ ꯌꯥꯅꯤꯗ ꯇꯧꯔꯨꯔꯅꯨ ꯊꯕꯛ ꯆꯤꯟꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯅꯨꯄꯤꯗꯨ ꯉꯥꯏꯍꯥꯛ ꯐꯝꯃꯝꯃꯣ ꯍꯥꯏꯔꯝꯂꯒ ꯑꯆꯥ ꯑꯊꯛ ꯈꯔ ꯁꯦꯝꯃꯨꯅꯕ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯈꯤꯕꯒ ꯇꯥꯝꯅꯥꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯃꯄꯥꯒꯤ ꯀꯥꯔꯣꯝꯗ ꯀꯥꯈꯠꯂꯛꯏ ꯊꯣꯡꯗꯨ ꯊꯤꯡꯖꯤꯜꯂꯤ ꯎꯄꯨ ꯐꯥꯛꯄ ꯍꯧꯔꯛꯂꯤ ꯀꯩꯅꯣ ꯆꯦ ꯆꯥꯡ ꯄꯦꯟ ꯗ꯭ꯔꯥꯏꯚꯀꯨꯝꯕ ꯁꯦꯀ꯭ꯔꯦꯠ ꯑꯣꯏꯅꯕ ꯈꯔ ꯊꯦꯡꯅꯔꯕꯁꯨ ꯊꯤꯈꯤ ꯑꯗꯨꯕꯨ ꯐꯪꯗꯦ ꯀꯤꯁꯣꯔ ꯑꯄꯪꯕ ꯅꯠꯇꯦ ꯃꯔꯨ ꯑꯣꯏꯕ ꯑꯃꯠꯇ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯔꯥꯏ ꯂꯥꯏꯅ ꯐꯪꯉꯣꯏ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯃꯤꯁꯛꯅꯤ ꯑꯗꯨꯒ ꯂꯨꯔꯤꯕꯗꯤ ꯃꯇꯩ ꯃꯅꯥꯎꯒꯤ ꯔꯨꯝꯗ ꯂꯥꯏꯕꯤꯒꯤ ꯗ꯭ꯔꯦꯁ ꯑꯃꯐꯥꯎ ꯊꯦꯡꯅꯗ꯭ꯔꯦ ꯀꯨꯏꯅ ꯂꯩꯔꯝꯗꯦ ꯀꯨꯝꯊꯔꯛꯂꯒ ꯗ꯭ꯔꯣꯌꯤꯡ ꯔꯨꯝꯗꯨꯗ ꯐꯝꯈ꯭ꯔꯦ ꯃꯥꯅ ꯍꯦꯛ ꯐꯝꯈꯤꯕꯒ ꯅꯨꯄꯤꯗꯨꯅ ꯆꯥꯅꯕ ꯈꯔ ꯄꯨꯊꯣꯔꯛꯂꯒ ꯇꯦꯕꯜꯗꯨꯗ ꯊꯝꯃꯛꯏ ꯆꯥ ꯄꯥꯏꯁꯤ ꯏꯕꯦꯝꯃ ꯃꯕꯣꯛ ꯄꯥꯕꯨꯡꯒꯤ ꯏꯃꯥꯇꯣꯟꯒ ꯀꯥ ꯇꯣꯉꯥꯜꯂꯕꯣ ꯅꯃꯥꯗꯣ ꯃꯥꯒꯤ ꯍꯥꯏꯌꯔ ꯁ꯭ꯇꯗꯤꯒꯤꯅꯦ ꯑꯥꯎꯠꯁꯥꯏꯗꯇ ꯆꯠꯈ꯭ꯔꯦ ꯑꯩꯈꯣꯏ ꯁꯔꯁꯨ ꯅꯨꯄꯤ ꯑꯉꯥꯡ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯕꯅꯤꯗꯣ ꯔꯨꯝ ꯃꯅꯨꯡꯗꯒꯅꯦ ꯃꯦꯗꯥꯝꯒꯤ ꯐꯤ ꯑꯃꯠꯇ ꯊꯝꯗ꯭ꯔꯦ ꯃꯥꯕꯨ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯒꯅꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦꯅ ꯇꯣꯉꯥꯟꯕ ꯔꯨꯝ ꯑꯃꯗ ꯁꯤꯞ ꯇꯧꯔꯦ ꯄꯥꯕꯨꯡꯁꯦ ꯑꯩꯉꯣꯟꯗꯒ ꯑꯝꯇ ꯍꯥꯏꯗꯣꯛꯑꯝꯗꯦꯅꯦ ꯏꯃꯥꯗꯨꯁꯨ ꯅꯝꯕꯔ ꯂꯩꯅꯔꯤꯅꯤ ꯀꯔꯤꯝꯒ ꯍꯥꯏꯕꯤꯔꯛꯄ ꯅꯠꯇꯦꯕ ꯂꯥꯞꯊꯣꯛꯅꯈ꯭ꯔꯕꯅꯤꯅ ꯑꯩꯁꯦ ꯑꯗꯨꯝ ꯂꯥꯞꯅ ꯊꯝꯕꯤꯔꯕꯖꯥꯠꯅꯤ ꯍꯥꯏꯔꯒ ꯀꯦꯁꯤꯟꯅꯕꯣꯏ ꯀꯩꯕꯣꯏ ꯃꯃꯤꯠ ꯄꯣꯝꯊꯣꯛꯏ ꯍꯩꯈ꯭ꯔꯦ ꯇꯥꯝꯅꯥꯒꯤ ꯇꯧꯁꯤꯟꯅꯕꯁꯦ ꯃꯥꯗꯤ ꯑꯃꯕꯨ ꯑꯣꯏꯔꯦ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯈꯪꯉꯒ ꯅꯠꯇ꯭ꯔꯒꯅ ꯑꯔꯣꯠꯄ ꯑꯃ ꯐꯪꯂꯒ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯤꯕꯅꯤ ꯇꯁꯦꯡꯅ ꯃꯥꯅ ꯍꯨꯅꯤꯡꯕꯗꯤ ꯀꯤꯁꯣꯔꯅ ꯇꯧꯕ ꯑꯃꯣꯠꯄꯒꯤ ꯄ꯭ꯔꯨꯐ ꯑꯣꯏꯕ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯤꯒꯤ ꯑꯔꯣꯠꯄꯁꯤꯃꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯒ ꯆꯠꯂꯒꯦ ꯈꯟꯈ꯭ರೆ ꯃꯕꯣꯛ ꯑꯩꯁꯦ ꯑꯍꯤꯡ ꯇꯨꯝꯕꯗ ꯃꯪꯂꯥꯛꯅꯩ ꯑꯗꯨꯅ ꯄꯥꯕꯨꯡꯒꯤ ꯈꯨꯗꯩ ꯑꯃꯒ ꯏꯃꯥꯇꯣꯟꯒꯤ ꯐꯅꯦꯛ ꯑꯃꯒ ꯄꯨꯔꯒꯅꯦ ꯃꯣꯟ ꯃꯈꯥꯗ ꯊꯝꯃꯒ ꯇꯨꯝꯒꯦ ꯃꯕꯣꯛ ꯂꯥꯛꯑꯣ ꯏꯃꯥꯒꯤ ꯇꯣꯉꯥꯟꯕ ꯀꯥꯗꯨꯗ ꯆꯪꯃꯤꯟꯅꯔꯨꯁꯦꯕ ꯄꯥꯕꯨꯡꯒꯤ ꯀꯥꯗ ꯆꯪꯕꯗꯤ ꯀꯣꯏꯗꯦ ꯏꯃꯥꯏ ꯀꯥ ꯆꯪꯕꯗꯤ ꯈꯔ ꯍꯪꯒꯣꯏꯕ ꯐꯥꯎꯏ ꯃꯕꯣꯛꯀ ꯆꯪꯃꯤꯟꯅꯔꯁꯦ ꯃꯦꯗꯥꯝꯒꯤ ꯔꯨꯝꯗꯤ ꯑꯩꯗꯤ ꯈꯪꯗꯦꯅꯦꯍꯦ ꯏꯕꯦꯝꯃ ꯁꯣ ꯂꯣꯜꯂꯒ ꯊꯝꯕ ꯃꯥꯜꯂꯤ ꯁꯔꯅ ꯑꯗꯣ ꯅꯪꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯒꯅꯅꯦ ꯌꯨꯝꯂꯣꯝꯗ ꯈꯔ ꯂꯩꯔꯝꯕꯗꯤ ꯌꯥꯏ ꯇꯥꯝꯅꯥ ꯑꯃꯨꯛꯁꯨ ꯆꯤꯡꯅꯍꯜꯂꯦ ꯇꯁꯦꯡꯅ ꯗꯤꯚꯣꯔꯁ ꯇꯧꯔꯒ ꯈꯥꯏꯅꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅꯁꯨ ꯈꯜꯂꯛꯄ ꯍꯧꯔꯛꯏ ꯃꯌꯥꯝꯗ ꯋꯥ ꯂꯥꯎꯍꯟꯅꯤꯡꯗꯕꯅ ꯀꯤꯁꯣꯔꯅ ꯑꯁꯨꯝꯅ ꯈꯨꯝꯖꯤꯟꯕ꯭ꯔꯥ ꯈꯜꯂꯤ ꯑꯗꯨ ꯅꯠꯇꯅ ꯃꯥꯒꯤ ꯔꯨꯝꯗꯒꯤ ꯗ꯭ꯔꯦꯁ ꯁꯤꯠ ꯅꯥꯟꯅ ꯍꯨꯟꯗꯣꯛꯈꯤꯕꯗꯧꯕ ꯅꯠꯇꯦ ꯐꯃꯨꯡꯗ ꯂꯤꯟꯊꯣꯏ ꯑꯌꯣꯟꯅ ꯍꯦꯗꯨꯅ ꯍꯤꯞꯄꯤ ꯕꯣꯔꯤꯁꯁꯨ ꯃꯃꯥ ꯅꯥꯕꯅꯤꯅ ꯊꯕꯛ ꯆꯠꯇ꯭ꯔꯦ ꯃꯆꯦꯁꯨ ꯂꯩꯔꯝꯗꯦ ꯃꯃꯥꯒꯤ ꯃꯁꯥ ꯑꯆꯣꯠꯄꯗꯣ ꯐꯗꯤ ꯑꯃꯅ ꯑꯁꯥꯕ ꯂꯧꯊꯣꯛꯄꯤꯔꯝꯃꯤ ꯂꯤꯟꯊꯣꯏꯅ ꯁꯨꯝ ꯅꯥꯍꯩꯔꯒ ꯂꯩꯕꯗꯨꯗ ꯏꯃꯥ ꯅꯪꯕꯨ ꯉꯥꯛꯇꯪ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯈꯥꯡꯉꯨꯅꯦ ꯑꯌꯣꯗ ꯑꯩꯅ ꯑꯣꯏꯅ ꯀꯣꯛ ꯆꯤꯛꯏ ꯁꯤꯕꯨ ꯑꯩꯅ ꯅꯥꯍꯩꯒꯦꯅ ꯅꯥꯍꯩꯕꯔꯣ ꯍꯛꯆꯥꯡꯁꯤꯅ ꯁꯤ ꯌꯧꯅ ꯉꯝꯗ꯭ꯔꯕ ꯀꯥꯟꯁꯤꯗ ꯁꯨꯃꯥꯏꯅ ꯈꯔ ꯅꯥꯍꯩꯔꯒ ꯈꯥꯡꯗ꯭ꯔꯕꯗꯤ ꯑꯩꯕꯨ ꯁꯤꯈ꯭ꯔꯣ ꯍꯥꯏꯕꯔꯣ ꯅꯣꯏꯅ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯂꯦ ꯆꯥꯛ ꯆꯔꯥ ꯑꯃ ꯊꯣꯡꯍꯟꯕ ꯅꯠꯇꯦ ꯊꯥꯏꯅꯗꯤ ꯊꯣꯡꯍꯜꯂꯤ ꯆꯦꯗ ꯑꯗꯨꯅ ꯊꯥꯏꯅꯒꯤ ꯋꯥꯔꯤꯅꯤꯗꯅ ꯍꯛꯆꯥꯡꯁꯤꯅ ꯇꯒꯠ ꯇꯦꯛꯂꯤꯀꯥꯟꯗꯗꯤ ꯅꯣꯏꯒꯤ ꯑꯄꯥꯝꯕ ꯉꯥꯛꯇꯅꯤ ꯇꯧꯔꯤꯕ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯅꯥꯔꯦ ꯀꯥꯏꯅ ꯃꯇꯦꯡ ꯈꯤꯇꯪ ꯐꯥꯎ ꯇꯧꯅꯤꯡꯗꯦꯅꯦ ꯇꯧꯗ ꯌꯥꯗꯕꯒꯤ ꯗꯟꯗꯤꯅꯤ ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯑꯩ ꯃꯇꯦꯡ ꯇꯧꯔꯤꯁꯤꯃꯛꯇꯗ ꯃꯇꯦꯡ ꯇꯧꯕꯤꯗꯦ ꯍꯥꯏꯔꯛꯑꯗꯤ ꯃꯣꯟꯅ ꯅꯝꯃꯒ ꯍꯥꯠꯇꯣꯛꯑꯝꯅꯤꯁꯦ ꯂꯤꯟꯊꯣꯏꯗꯨ ꯈꯪꯂꯥꯎ ꯂꯥꯎꯗꯨꯅ ꯆꯩꯔꯛꯏ ꯃꯍꯥꯆꯟꯗꯥꯟ ꯅꯪꯗꯤ ꯑꯩꯁꯦ ꯁꯤꯍꯟꯅꯤꯡꯉꯒ ꯂꯩꯔꯤꯕꯣꯏꯔꯦ ꯅꯇꯨ ꯐꯥꯎ ꯊꯤꯗ꯭ꯔꯤ ꯍꯧꯖꯤꯛꯇꯒꯤ ꯑꯩ ꯅꯨꯡꯁꯤꯗꯕ ꯍꯧꯔꯦ ꯆꯨꯝꯃꯤꯗ ꯏꯁꯥꯒꯤ ꯃꯔꯜ ꯀꯞꯅ ꯆꯥꯏ ꯏꯋꯥꯒꯤ ꯃꯔꯜ ꯅꯣꯛꯅ ꯆꯥꯏ ꯍꯥꯏꯕꯗꯣ ꯏꯋꯥ ꯅꯥꯏꯈꯤꯅꯤꯀꯣ ꯍꯧꯖꯤꯛ ꯕꯣꯔꯤꯁ ꯃꯃꯥꯒꯤ ꯑꯁꯥꯕ ꯂꯧꯊꯣꯛꯄꯁꯨ ꯂꯦꯞꯇꯦ ꯑꯃꯗꯨꯁꯨ ꯈꯗꯥꯡ ꯊꯥꯗꯔꯛꯏ ꯏꯃꯥ ꯌꯨꯝ ꯄꯥꯟꯒꯦ ꯍꯥꯏꯔꯒꯅ ꯂꯥꯏꯁ꯭ꯔꯝ ꯂꯩꯀꯥꯏꯒꯤ ꯏꯄꯟ ꯀꯣꯛꯇꯥꯡꯗ ꯑꯣꯏꯅ ꯐ꯭ꯂꯠ ꯇꯧꯁꯤꯜꯂꯣ ꯂꯋꯥꯏ ꯇꯥꯡꯈꯩ ꯊꯥꯔꯒ ꯊꯧꯒꯥꯏꯕꯤꯅꯤ ꯌꯥꯝ ꯅꯩꯕꯅꯦ ꯕꯥꯇꯣꯟꯅꯤ ꯍꯥꯏꯕꯗ ꯆꯣꯞꯄꯣꯏ ꯂꯤꯟꯊꯣꯏ ꯄꯦꯟꯅ ꯆꯩꯔꯛꯏ ꯈꯣꯟꯖꯦꯜꯗꯨ ꯌꯥꯏ ꯑꯇꯥꯕ ꯃꯤꯅꯗꯤ ꯅꯥꯔꯤꯒ ꯈꯪꯉꯣꯏ ꯆꯥꯛꯌꯥꯝ ꯄꯣꯛꯄ ꯃꯆꯥ ꯃꯌꯥꯝ ꯂꯥꯎꯅꯕ ꯃꯃꯥꯗꯨꯅꯤ ꯕꯣꯔꯤꯁꯀ ꯃꯥꯒ ꯂꯥꯎꯅꯕꯁꯤ ꯊꯣꯔꯥꯏ ꯃꯆꯥ ꯃꯍꯥꯄꯥꯞꯇꯤꯒꯤ ꯑꯉꯥꯡ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯌꯥꯝ ꯉꯥꯡꯅꯤꯡꯕ꯭ꯔꯥ ꯍꯥꯏꯕꯕꯨꯅꯦ ꯊꯝꯄꯥꯛ ꯑꯃ ꯄꯥꯏꯔꯒ ꯆꯕꯠ ꯌꯥꯟꯁꯤꯜꯂꯛꯑꯗꯤ ꯅꯊꯤꯕꯣꯡ ꯅꯔꯤꯜꯕꯣꯡꯒꯗꯣ ꯂꯣꯏ ꯊꯣꯛꯂꯛꯀꯅꯤ ꯈꯨꯆꯩ ꯂꯥꯛꯆꯩ ꯅꯥꯇꯩ ꯆꯥꯈꯤꯗ꯭ꯔꯕꯅꯤ ꯂꯤꯟꯊꯣꯏꯁꯨ ꯇꯧꯍꯩꯗꯕ ꯈꯪꯕ ꯅꯠꯇꯦ ꯂꯦꯟꯗꯧꯕ ꯊꯥꯡꯗꯨꯕꯨ ꯂꯩꯔꯕꯣ ꯂꯩꯔꯗꯤ ꯍꯥ ꯀꯥꯝꯕꯤ ꯑꯝꯇ ꯈꯨꯂꯥꯡꯈꯥꯡ ꯀꯧꯁꯤ ꯂꯤꯟꯊꯣꯏꯗꯨ ꯋꯥ ꯀꯞꯄ ꯍꯧꯔꯛꯏ ꯁꯤ ꯑꯣꯏꯔꯦꯀꯣ ꯏꯆꯥ ꯄꯣꯛꯆꯕꯒꯤ ꯅꯨꯡꯉꯥꯏꯕ ꯃꯤ ꯑꯣꯏꯅꯁꯨ ꯁꯤꯡꯊꯥꯅꯕꯤꯗꯕ ꯁꯤꯔꯝꯗꯥꯏ ꯐꯥꯎꯕ ꯄꯥꯡꯒꯜ ꯊꯧꯅꯥ ꯂꯣꯏꯅ ꯐꯨꯗꯣꯛꯑꯒ ꯁꯨꯍꯟꯕ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯅꯨꯡꯁꯤꯕꯤꯗ꯭ꯔꯦ ꯍꯣ ꯇꯥꯃꯣ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯑꯣ ꯑꯩ ꯍꯤꯡꯖꯅꯤꯡꯗ꯭ꯔꯦ ꯅꯆꯥ ꯅꯪ ꯄꯥꯟꯕꯁꯤꯡꯁꯦ ꯁꯦꯟꯅꯕ ꯄꯥꯝꯗ꯭ꯔꯦ ꯃꯣꯏꯁꯨ ꯃꯣꯏꯒꯤ ꯊꯣꯛꯄ ꯇꯧꯖꯔꯁꯅꯨ ꯏꯃꯥ ꯌꯥꯔꯤꯕ ꯃꯇꯥꯡ ꯌꯥꯝ ꯆꯥꯗꯅ ꯄꯨꯀꯞꯇ ꯀꯞꯄꯤ ꯃꯤꯅ ꯋꯥ ꯑꯃ ꯍꯥꯏꯔꯛꯄꯩꯁꯨ ꯇꯨꯝꯊꯣꯛꯑꯒ ꯍꯜꯂꯛꯏ
ꯑꯩꯅ ꯈꯤꯇꯪ ꯂꯛꯅꯕꯩꯁꯨ ꯀꯞꯄꯤ ꯃꯤꯉꯣꯟꯗ ꯂꯛꯅꯕꯅ ꯌꯥꯕ ꯃꯤꯅ ꯂꯛꯅꯔꯒꯅ ꯊꯥꯡ ꯄꯥꯏꯔ ꯇꯥꯟꯅꯒꯦ ꯍꯥꯏꯕ ꯏꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯕꯨ ꯑꯝꯇ ꯆꯨꯝꯊꯣꯛꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯈꯪꯉꯦ ꯌꯥꯔꯦ ꯅꯍꯥꯟꯁꯨ ꯂꯤꯟ ꯑꯁꯥꯕ ꯑꯃ ꯂꯪꯁꯤꯜꯂꯛꯇꯅ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯆꯨꯔꯤ ꯇꯥꯕꯤꯗ ꯇꯨꯁꯤꯟꯕꯗꯣ ꯇꯨꯝꯃꯤꯉꯩꯗꯅ ꯈꯔ ꯍꯤꯡꯆꯥꯕꯤ ꯃꯥꯟꯈꯩ ꯀꯦꯁꯤꯜꯂꯝ ꯅꯪꯅ ꯑꯩꯁꯦ ꯅꯈꯥꯒꯤ ꯑꯉꯥꯡꯗꯧꯅ ꯈꯟꯕ ꯅꯠꯇ꯭ꯔꯣ ꯍꯣꯏꯁꯦ ꯍꯣꯏꯁꯦ ꯑꯩ ꯂꯥꯟꯖꯔꯦꯕ ꯍꯌꯦꯡꯈꯩ ꯂꯛꯅꯖꯔꯔꯣꯏꯕ ꯏꯃꯥ ꯅꯥꯕ ꯌꯥꯕ ꯅꯠꯇꯦ ꯑꯩ ꯁꯦꯕꯥ ꯌꯥꯝ ꯋꯥꯏ ꯀꯥꯏꯅ ꯍꯥꯏꯕꯤꯗꯧꯕ ꯃꯆꯥꯕꯨꯗꯤ ꯅꯠꯇꯦꯗ ꯍꯥꯏꯕꯨ ꯁꯨꯝ ꯏꯃꯥꯗꯣ ꯑꯅꯥꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯕ ꯍꯥꯏꯔꯒ ꯏꯁꯤꯡ ꯀꯣꯟꯗꯣ ꯊꯥꯡꯒꯠꯂꯒ ꯍꯧꯒꯠꯂꯛꯏ ꯑꯩ ꯏꯁꯤꯡ ꯁꯤꯜꯂꯨꯈꯤꯒꯦ ꯇꯥꯝꯅꯥ ꯌꯨꯝꯗ ꯍꯟꯗ꯭ꯔꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯁꯣꯝꯒꯤ ꯃꯄꯥꯒꯤ ꯌꯨꯝꯗ ꯂꯥꯛꯏ ꯑꯃꯨꯛ ꯂꯥꯏꯕꯛꯅ ꯐꯔꯤꯁꯨ ꯒꯦꯠ ꯍꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯌꯨꯝꯁꯤꯃ ꯀꯌꯥ ꯇꯤꯟꯕ ꯅꯠꯇꯦ ꯀꯤꯁꯣꯔꯒ ꯃꯥꯒꯤ ꯅꯨꯄꯤꯒ ꯂꯩꯔꯝꯕ ꯌꯨꯝꯅꯤ ꯑꯗꯨꯒꯨꯝꯕ ꯃꯐꯝꯁꯤꯗ ꯀꯤꯁꯣꯔ ꯑꯃꯨꯛ ꯂꯩꯕ ꯅꯠꯇꯅ ꯇꯣꯏꯅ ꯂꯥꯛꯄ ꯎꯗꯦ ꯃꯥꯅ ꯆꯪꯉꯛꯄꯗ ꯐꯥꯖꯤꯟꯗꯨꯅ ꯂꯩꯔꯤꯕ ꯍꯨꯏ ꯑꯅꯤꯗꯣ ꯂꯥꯛꯇꯨꯅ ꯈꯣꯡꯉꯛꯏ ꯇꯥꯝꯅꯥꯁꯨ ꯏꯈꯪꯉꯦ ꯈꯪꯖꯩ ꯇꯥꯟꯖꯥꯗꯨꯗ ꯇꯥꯝꯅꯥꯒꯤ ꯇꯨꯡꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯀꯅꯥꯅꯣ ꯇꯥꯝꯅꯥ ꯁꯠ ꯂꯩꯊꯣꯛꯏ ꯑꯍꯜ ꯑꯃ ꯂꯦꯞꯂꯝꯃꯤ ꯇꯥꯝꯅꯥꯕꯨ ꯈꯪꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯖꯩ ꯏꯕꯦꯝꯃ ꯅꯪ ꯂꯥꯛꯏꯔꯥ ꯈꯣꯡꯉꯤꯕ ꯍꯨꯏꯗꯨꯗ ꯑꯃꯨꯛꯁꯨ ꯂꯦꯞꯅꯕ ꯆꯩꯈꯤ ꯍꯥꯏ ꯌꯨꯝꯁꯤꯒꯤ ꯃꯄꯨꯅꯤꯀꯣ ꯈꯣꯡꯒꯅꯣ ꯍꯥꯏꯕꯗꯨꯗ ꯈꯣꯡꯕ ꯂꯦꯞꯄꯛꯇ꯭ꯔꯦ ꯑꯗꯩꯗꯤ ꯁꯥꯎꯗꯨꯅ ꯃꯀꯣꯟꯗꯨꯗ ꯃꯈꯨꯠꯇꯨꯅ ꯗꯛ ꯗꯛ ꯐꯨꯕꯗꯩ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯇꯥꯟꯖꯥꯗꯨꯗ ꯂꯣꯛꯇꯨꯁꯨ ꯍꯥꯡꯈ꯭ꯔꯦ ꯍꯨꯏ ꯃꯀꯣꯟꯗꯨꯒꯤ ꯍꯥꯟꯅꯩ ꯈꯔꯒ ꯀꯣꯝꯂꯤ ꯂꯩꯔꯝꯕꯒ ꯅꯪꯕꯨ ꯁꯨꯝ ꯂꯥꯛꯏꯔꯣ ꯄꯥꯕꯨꯡ ꯀ꯭ꯋꯥꯇꯔꯗ ꯂꯩꯔꯝꯗꯦ ꯅꯪꯒꯤ ꯄꯥꯕꯨꯡꯗꯤ ꯗꯦꯜꯂꯤꯗ ꯂꯩꯈꯤ ꯍꯥꯏꯕꯅꯤ ꯊꯕꯛ ꯁꯨꯕꯤ ꯏꯇꯩꯃꯗꯨꯁꯨ ꯃꯌꯨꯝ ꯐꯥꯎꯗꯪ ꯆꯠꯂꯨꯈꯤꯒꯦꯅ ꯆꯠꯈꯤ ꯇꯥꯃꯣ ꯀꯣꯀꯤꯂꯥꯁꯨ ꯍꯧꯖꯤꯛ ꯋꯥꯏꯗ ꯂꯥꯛꯑꯝꯕꯅꯤ ꯁꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈꯤꯅꯤ ꯍꯥꯏꯔꯝꯕꯅꯤ ꯍꯟꯗꯛꯇꯤ ꯃꯥꯁꯨ ꯁꯤꯗ ꯑꯌꯥꯝꯕꯅ ꯂꯩꯕꯅꯤ ꯅꯣꯏ ꯄꯥꯕꯨꯡꯁꯨ ꯁꯤꯗ ꯑꯃꯨꯛ ꯈꯔ ꯇꯣꯏꯅ ꯍꯥꯏꯖꯤꯜꯂꯛꯏ ꯍꯧꯖꯤꯛꯀꯥꯟꯗꯤ ꯂꯥꯛꯑꯣ ꯑꯩ ꯁꯣꯜ ꯍꯥꯡꯒꯦ ꯃꯅꯨꯡ ꯆꯪꯁꯤ ꯍꯥꯏꯗꯨꯅ ꯑꯍꯜꯗꯣ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯈꯤꯗꯨꯅ ꯌꯨꯝꯒꯤ ꯁꯣ ꯍꯥꯡꯈ꯭ꯔꯦ ꯀꯥꯈꯠꯂꯣ ꯅꯪꯒꯤ ꯃꯥꯃꯣ ꯂꯥꯛꯄ ꯉꯥꯏꯒꯦꯔꯣ ꯃꯅꯨꯡꯗ ꯐꯝꯃꯨ ꯂꯥꯛꯑꯣ ꯀꯀꯥꯗꯤ ꯃꯅꯨꯡ ꯑꯝꯇ ꯆꯪꯉꯨꯈꯤꯒꯦ ꯉꯔꯥꯡ ꯏꯔꯣꯟꯕꯗ ꯈꯔ ꯍꯦꯟꯖꯤꯟꯈꯤꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯝꯗꯨꯅ ꯄ꯭ꯔꯕꯨꯞ ꯆꯪꯈꯤ ꯇꯥꯝꯅꯥꯁꯨ ꯀꯥꯈꯠꯂꯨꯗꯦ ꯃꯥꯡꯒꯣꯜꯗ ꯐꯝꯂꯨꯗꯦ ꯑꯀꯣꯏꯕꯗ ꯁꯨꯝ ꯌꯦꯡꯂꯦ ꯀꯣꯏꯂꯩ ꯂꯩꯇꯨꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯃꯤ ꯀꯨꯏꯔꯦ ꯃꯥꯁꯨ ꯌꯨꯝꯁꯤꯗ ꯂꯥꯛꯇꯕ ꯅꯨꯡꯁꯤꯕ ꯌꯨꯝꯅꯤ ꯃꯐꯝꯁꯤꯗ ꯃꯃꯥꯒ ꯃꯥꯒꯒꯤ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯅꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯋꯥꯈꯜꯗꯒꯤꯁꯨ ꯃꯨꯠꯂꯨꯕ ꯂꯩꯇꯅ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯒꯗꯕꯅꯤ ꯑꯗꯨꯅ ꯄꯥꯝꯃꯨꯅ ꯌꯦꯡꯖꯩ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯇꯦꯡꯀꯤ ꯃꯈꯣꯡꯗꯨꯗ ꯅꯧꯅ ꯆꯪꯈꯠꯄꯗꯨꯁꯨ ꯎꯔꯛꯏ ꯏꯉꯛꯉꯛꯅ ꯃꯑꯣꯡꯗꯨꯗ ꯇꯦꯡꯀꯤ ꯆꯠꯂꯤꯕ ꯃꯊꯛꯇꯅ ꯂꯩꯅ ꯌꯣꯝꯅ ꯁꯥꯠꯂꯤ ꯂꯩ ꯃꯔꯨꯗ ꯍꯨꯟꯖꯤꯟꯗꯨꯅ ꯁꯥꯠꯍꯟꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯇꯥꯟꯖꯥꯗꯨꯗ ꯁꯪꯒꯣꯏꯗ ꯃꯀꯣꯟ ꯃꯅꯨꯡꯗ ꯐꯥꯖꯤꯜꯂꯒ ꯊꯝꯕ ꯍꯨꯏꯖꯥꯎ ꯑꯅꯤꯗꯣ ꯅꯥꯟꯊꯣꯔꯛꯂꯦ ꯇꯥꯝꯅꯥꯗ ꯄꯥꯏꯁꯤꯜꯂꯛꯀꯗ꯭ꯔꯥ ꯈꯟꯕꯅꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯇꯦꯡꯀꯤ ꯃꯊꯛꯇ ꯐꯟ ꯆꯣꯡꯈꯠꯈꯤꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯅ ꯉꯪꯉꯒ ꯒ꯭ꯔꯣꯛ ꯈꯣꯠꯈꯤ ꯍꯨꯏ ꯑꯅꯤꯗꯨꯁꯨ ꯅꯍꯥꯟꯈꯩꯗꯤ ꯐꯥꯖꯤꯜꯂꯒ ꯊꯝꯕꯅꯤ ꯃꯐꯝꯗꯨꯗꯁꯨ ꯏꯇꯠ ꯇꯠꯇꯅ ꯉꯪꯕꯅꯤ ꯂꯥꯛꯇꯅꯁꯨ ꯈꯣꯡꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯇꯥꯟꯖꯥ ꯆꯥꯈ꯭ꯔꯦ ꯆꯤꯡꯅꯩ ꯀꯔꯤꯕꯨ ꯑꯣꯏꯔꯤꯒꯕ ꯇꯞꯂꯤ ꯆꯪꯁꯤꯜꯂꯒ ꯂꯦꯞꯄꯤ ꯌꯥꯝꯅ ꯋꯥꯡꯕ ꯅꯠꯇꯦ ꯈ꯭ꯋꯥꯡ ꯄꯥꯎꯕ ꯋꯥꯡꯕ ꯇꯦꯡꯀꯤꯅꯤ ꯄꯤꯛꯅ ꯁꯥꯠꯄ ꯂꯩ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯍꯣꯒꯥꯏꯕꯗ ꯆꯣꯡꯊꯣꯔꯛꯂꯦ ꯐꯤꯖꯦꯠ ꯃꯆꯦꯠ ꯑꯃ ꯇꯞꯅ ꯁꯨꯝ ꯆꯪꯁꯤꯟꯕꯗ ꯎꯔꯛꯂꯤ ꯎꯟꯁꯥ ꯄꯠꯂꯤ ꯇꯧꯕ ꯁꯔꯨ ꯈꯔꯁꯨ ꯊꯣꯛꯄ ꯃꯆꯦꯠ ꯑꯃ ꯃꯃꯤꯠ ꯃꯅꯥ ꯈꯪꯂꯥꯎ ꯂꯥꯎꯔꯒ ꯃꯆꯤꯟꯕꯥꯗ ꯃꯈꯨꯠ ꯑꯅꯤ ꯃꯦꯜꯂꯒ ꯁꯠ ꯆꯠꯊꯣꯔꯛꯏ ꯇꯨꯡꯗ ꯂꯦꯞꯄꯤꯕ ꯅꯨꯄꯥꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯌꯦꯡꯁꯤꯜꯂꯤ ꯂꯩꯊꯣꯔꯛꯄꯗ ꯑꯃꯨꯛ ꯏꯈꯪ ꯈꯪꯅ ꯍꯟꯗꯣꯔꯛꯏ ꯁꯣꯝꯗꯅ ꯆꯥꯛꯈꯨꯝꯗꯅꯤ ꯄꯨꯡ 6 ꯈꯔ ꯍꯦꯜꯂꯦ ꯈꯣꯟꯗ ꯇꯣꯛ ꯀꯟꯅ ꯁꯨꯕꯒꯤ ꯃꯈꯣꯜꯗꯨꯅ ꯒꯦꯠ ꯋꯥꯡꯃ ꯐꯥꯎ ꯃꯃꯤ ꯁꯥꯃꯤ ꯇꯥꯔꯤꯕꯅꯤ ꯑꯆꯠ ꯑꯋꯣꯛꯁꯤꯡ ꯊꯣꯡꯒꯥꯜ ꯐꯥꯎꯈꯤꯕꯁꯤꯡꯅ ꯌꯥꯆꯪꯉꯛꯄꯁꯤꯗ ꯑꯣꯟꯊꯣꯛꯅ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦꯗ ꯂꯛꯈꯤꯃꯤꯒ ꯆꯪꯗꯕ ꯇꯥꯔꯦ ꯁꯣꯂꯤ ꯃꯃꯥꯗꯨꯁꯨ ꯅꯥꯍꯦꯗꯨꯅ ꯃꯆꯥꯏ ꯃꯅꯥꯛꯇ ꯆꯪꯉꯛꯏ ꯇꯥꯅꯤꯡꯉꯛꯇ꯭ꯔꯗꯨꯅ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯇꯣꯛꯑꯣ ꯇꯥꯅꯤꯡꯗ꯭ꯔꯦ ꯒ꯭ꯔꯥꯏꯟꯗꯔꯗ ꯏꯃꯥ ꯇꯛꯈꯥꯏꯔꯒꯦ ꯖꯤꯔꯥ 10 ꯄꯤꯕ ꯑꯃꯈꯛ ꯁꯨꯕꯗꯕꯨ ꯎꯗ ꯅꯨꯡꯊꯪꯅ ꯌꯣꯠꯄꯤ ꯊꯥꯕꯗꯣ ꯃꯉꯥꯏꯈ꯭ꯔꯦꯅꯦ ꯌꯥꯔꯦ ꯏꯃꯥ ꯇꯧꯖꯔꯒꯦ ꯕꯣꯔꯤꯁꯁꯨ ꯁꯤꯡꯂꯤ ꯊꯣꯛꯈꯩ ꯃꯔꯨ ꯃꯔꯥꯡ ꯁꯨꯔꯝꯃꯤ ꯂꯣꯏꯈ꯭ꯔꯦ ꯃꯃꯥꯗ ꯁꯠ ꯏꯟꯁꯤꯜꯂꯒ ꯆꯤꯌꯔ ꯑꯃꯗ ꯐꯝꯈ꯭ꯔꯦ ꯁꯤꯁꯦ ꯍꯥꯎꯅ ꯊꯨꯝꯅ ꯏꯆꯦꯗ ꯊꯣꯡꯍꯜꯂꯣ ꯏꯃꯥꯗꯤ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕꯅꯤꯅ ꯌꯣꯠꯄꯒ ꯌꯥꯗ꯭ꯔꯗꯤꯅꯦ ꯎꯌꯥꯟꯗ ꯅꯠꯇꯦ ꯏꯟꯁꯥꯡ ꯊꯣꯡꯕꯤꯕ ꯈꯣꯡꯕꯥꯟ ꯌꯧꯅꯤ ꯏꯆꯥꯗꯤ ꯁꯥꯎꯠ ꯐꯤꯂꯝ ꯈꯔ ꯌꯦꯡꯕꯗꯩ ꯀꯥꯎꯒꯦꯒ ꯊꯤꯟꯒꯦꯒ ꯈꯣꯡꯕꯥꯟ ꯌꯧꯅꯤꯒ ꯋꯥꯉꯥꯡ ꯁꯉꯥꯡꯁꯤꯅ ꯑꯃꯨꯛ ꯇꯣꯏꯕ ꯍꯥ ꯖꯤꯔꯥꯁꯤꯐꯥꯎ ꯒꯦꯡꯗꯣ ꯎꯇꯨꯞꯅ ꯊꯣꯡꯕꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩꯍꯦ ꯅꯤꯉꯣꯜ ꯆꯪꯉꯛꯂꯦ ꯃꯥꯅ ꯄꯨꯖꯥꯔꯤ ꯑꯣꯏꯗꯧꯔꯤꯕꯅꯤꯅ ꯒꯦꯁ ꯃꯅꯥꯛ ꯆꯪꯈꯤ
ꯃꯅꯥꯎꯄꯥꯒ ꯃꯃꯥꯒꯒꯤ ꯋꯥꯔꯤꯗ ꯌꯥꯎꯁꯤꯜꯂꯛꯏ꯫ ꯍꯦꯔꯣ ꯁꯥꯕꯗ ꯑꯉꯥꯡ ꯑꯃꯕꯨꯗꯤ ꯃꯤꯅ ꯐꯨꯕꯤꯔꯝꯗꯧꯔꯤꯕꯅꯤ꯫ ꯕꯣꯔꯤꯁꯅ ꯏꯁ ꯗꯣꯛꯇꯔ ꯑꯃ ꯀꯣꯏꯔꯦꯅ ꯅꯥꯄꯜꯒ ꯇꯧꯖ ꯁꯥꯔꯤꯗꯣ, ꯍꯣꯁꯄꯤꯇꯥꯜꯗ ꯅꯥꯏꯠ ꯇꯥꯕ ꯈꯨꯗꯤꯡꯒꯤ ꯑꯍꯤꯡ ꯊꯦꯡ ꯋꯥꯔꯤ ꯁꯥꯔꯤꯕ ꯃꯤꯁꯛꯇꯣ ꯀꯅꯥꯅꯣ ꯈꯪꯖꯕ꯭ꯔꯣ? ꯂꯤꯟꯊꯣꯏ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯏ꯫ ꯆꯤꯌꯔ ꯑꯃꯗ ꯅꯛꯁꯤꯟꯅ ꯊꯥꯡꯖꯤꯜꯂꯒ ꯐꯝꯊꯔꯛꯏ꯫ ꯃꯆꯥꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏ, ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯇꯣꯞꯄꯒ ꯀꯣꯏꯔꯖꯥꯠꯂꯣ? ꯏꯁ ꯅꯥꯏꯗꯤ ꯍꯥꯏ, ꯏꯃꯥ ꯅꯪꯒꯤꯗꯣ ꯇꯧꯁꯤꯟꯅꯩꯔꯥ? ꯍꯣ ꯈꯔ ꯐꯕꯩꯅꯤ ꯊꯣꯛꯂꯛꯏꯁꯦ, ꯅꯠꯇꯦ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯀꯣꯏꯔꯕ꯭ꯔꯥ ꯍꯥꯏꯕ꯫ ꯅꯨꯄꯥꯅꯤ ꯀꯩꯅꯣ, ꯑꯗꯨꯁꯨ ꯃꯁꯛ ꯐꯖꯔꯤꯕ, ꯃꯇꯤꯛꯁꯨ ꯆꯥꯔꯤꯕ, ꯌꯪ ꯂꯥꯎꯕ ꯄꯥꯈꯪ, ꯀꯔꯝꯕ ꯂꯩꯁꯥꯕꯤꯅ ꯀꯦꯂꯣꯏꯗꯣꯏꯅꯣ? ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯦ ꯈꯛ ꯇꯥꯕꯗ ꯑꯇꯣꯝꯕꯤ ꯑꯣꯏꯔꯒꯦꯅ ꯅꯨꯄꯤ ꯆꯔꯣꯡ ꯌꯥꯟꯗꯧꯒꯤ ꯇꯥꯟꯅꯔꯕ ꯃꯇꯝꯁꯤꯗ ꯅꯨꯄꯤꯁꯨ ꯊꯤꯗ꯭ꯔꯤꯕ, ꯃꯁꯛꯁꯨ ꯗꯃꯥꯗ ꯐꯖꯕ, ꯅꯍꯥꯁꯨ ꯑꯣꯏꯕ ꯃꯉꯣꯟꯗꯗꯤ ꯀꯩꯗꯧꯕꯩ ꯇꯥꯟꯅꯔꯣꯏꯗꯣꯏꯕ? ꯅꯤꯡꯉꯣꯜꯅ ꯕꯨꯡꯉꯣ ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯦ, ꯆꯥꯛ ꯂꯣꯏꯔ ꯀꯧꯔꯛꯑꯒꯦ ꯆꯠꯂꯣ, ꯅꯪ ꯀꯥ ꯂꯩꯖꯔꯨꯔꯣ꯫ ꯂꯤꯟꯊꯣꯏꯅ ꯃꯆꯥꯅꯨꯄꯤꯗ ꯆꯩꯔꯛꯏ꯫ ꯅꯪꯁꯨ ꯅꯋꯥꯅꯤꯅ ꯀꯟꯈꯠꯂꯛꯏꯔꯥ ꯍꯥ? ꯑꯐ ꯐꯠꯇ ꯍꯥꯏꯁꯦ ꯇꯥꯟꯅꯒꯗꯧꯕꯅꯤ꯫ ꯅꯪꯕꯨ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ? ꯑꯃꯨꯛ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯗꯤ ꯅꯌꯨꯝ ꯄꯥꯟꯕ ꯈꯪꯉꯔꯣꯏꯅꯦꯍꯦ ꯅꯪꯕꯣ꯫ ꯏꯃꯥ, ꯑꯁꯤꯅ ꯉꯥꯡꯕ ꯁꯨꯝ ꯂꯧ ꯂꯩꯔꯗꯤ ꯌꯥꯔꯔꯣꯏꯌꯦ, ꯊꯥꯏꯅ ꯇꯤꯇꯥꯅꯤꯛꯀꯤ ꯋꯥꯔꯤ ꯏꯈꯤꯕ ꯅꯨꯄꯥꯗꯨꯁꯨ ꯃꯥꯅꯤ ꯍꯥꯏꯔꯛꯀꯗꯕ ꯃꯤꯅꯤ꯫ ꯕꯣꯔꯤꯁꯅ ꯍꯥꯏꯖꯧ ꯍꯌꯦꯡꯅ ꯍꯤꯛ ꯀꯞꯄꯒ ꯕꯨꯡꯉꯣ ꯅꯪꯅ ꯍꯥꯏꯕꯗꯣ ꯆꯨꯝꯃꯝꯃꯦꯅꯦ ꯀꯥꯏꯅ ꯇꯧꯔꯛꯀꯅꯨꯀꯣ, ꯋꯥꯀꯠꯂꯛꯀꯅꯨꯀꯣ ꯑꯔꯤꯕꯤ꯫ ꯂꯤꯟꯊꯣꯏꯗꯤ ꯃꯊꯥ ꯁꯥꯈ꯭ꯔꯕꯅꯤ, ꯃꯆꯤꯟ ꯀꯌꯥ ꯂꯦꯡꯗ ꯃꯔꯨꯝ ꯁꯣꯜꯂꯤ꯫ ꯑꯁ ꯀꯝꯗꯧꯅꯤ ꯇꯧꯔꯤꯁꯤꯗꯤ, ꯑꯩꯅꯗꯤ ꯏꯌꯥ ꯑꯐꯕ ꯑꯃ ꯐꯪꯗꯧꯔꯦ ꯍꯥꯏꯔꯤꯁꯤꯗꯤ꯫ ꯏꯪ ꯇꯞꯄ, ꯂꯩꯀꯥꯏꯗ ꯐꯩ ꯍꯥꯏꯅꯕ ꯅꯨꯄꯥ ꯄꯥꯝꯃꯨꯅꯨ, ꯃꯃꯤꯠ ꯉꯥꯎꯕꯅꯤ, ꯅꯨꯄꯤꯗ ꯆꯣꯞꯄꯅꯤ ꯍꯥꯏꯕꯗꯨꯕꯨ ꯆꯨꯝꯗꯧꯔꯤꯕ ꯖꯥꯠꯂꯥ? ꯕꯣꯔꯤꯁꯅ ꯑꯩꯈꯣꯏꯒꯨꯝꯅ ꯐꯣꯡꯅ ꯉꯥꯎꯕꯅ ꯐꯕꯅꯤꯀꯣ, ꯌꯨꯗ ꯆꯣꯞꯄꯒ ꯅꯨꯄꯤꯗ ꯆꯣꯞꯄ ꯑꯅꯤꯁꯦ ꯌꯨꯗ ꯆꯣꯞꯄꯅꯕꯨ ꯍꯦꯟꯅ ꯐꯕꯅꯤꯀꯣ꯫ ꯍꯥꯏꯔꯒ ꯍꯧꯒꯠꯂꯛꯏ꯫ ꯃꯨꯛ ꯑꯗꯅ ꯐꯜꯂꯗꯅ ꯆꯥꯛꯈꯨꯝꯗꯩ ꯊꯣꯔꯛꯏ꯫ ꯊꯣꯡꯖꯜ ꯋꯥꯡꯃ ꯍꯦꯛ ꯂꯥꯟꯕꯒ ꯊꯤꯡꯗꯣꯛꯏ, ꯃꯌꯥ ꯍꯤꯒꯠꯂꯤ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯅ ꯆꯥꯛꯈꯨꯝꯗꯅꯤ꯫ ꯂꯤꯟꯊꯣꯏꯗꯤ ꯆꯨꯕꯥ ꯃꯦꯠꯂꯒ ꯂꯩꯈ꯭ꯔꯕꯅꯤ꯫ ꯕꯣꯔꯤꯁꯅ ꯀꯥꯞꯂꯝꯕ ꯇꯦꯟꯗꯨꯅ ꯃꯥ ꯄꯥꯟꯈ꯭ꯔꯦ꯫ ꯂꯤꯟꯊꯣꯏꯅ ꯍꯌꯦꯡ ꯃꯥꯅ ꯅꯨꯄꯤ ꯑꯃ ꯁꯠ ꯂꯥꯎ ꯆꯦꯟꯁꯤꯟꯈ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯕ? ꯃꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯗꯣꯏꯕ, ꯑꯗꯨꯒ ꯅꯪꯅ ꯅꯄꯤ ꯀꯪꯉꯣꯏꯗꯧꯔꯤꯕ? ꯑꯩꯅ ꯅꯨꯄꯥꯁꯦ ꯑꯃꯈꯛ ꯀꯣꯏꯒꯅꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦꯅꯦ꯫ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯅꯨꯄꯥꯅꯤ, ꯃꯣꯏꯗꯤ ꯅꯨꯄꯤꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯁꯨ ꯆꯍꯤ 90 ꯍꯦꯜꯂꯁꯨꯅꯦ, 50 ꯍꯦꯟꯒꯦꯔꯥ, ꯃꯌꯥꯝ ꯂꯤꯔ ꯐꯥꯎꯕ ꯅꯨꯄꯤ ꯑꯉꯥꯡ ꯂꯧꯕꯗ ꯀꯅꯥꯅꯁꯨ ꯀꯩꯁꯨ ꯍꯥꯏꯅꯗꯦ꯫ ꯅꯨꯄꯤ ꯅꯣꯏꯗꯤ ꯆꯍꯤ 30 ꯍꯦꯛ ꯍꯦꯟꯈꯤꯕꯗ ꯅꯨꯄꯥ ꯊꯤꯕ ꯋꯥꯏ, 90ꯒ ꯁꯨꯈ꯭ꯔꯕꯗꯤ ꯅꯋꯥꯁꯨ ꯅꯥꯏꯅꯤꯡꯉꯛꯑꯔꯣꯏ꯫ ꯏꯃꯥ, ꯑꯁꯤꯅ ꯉꯥꯡꯕ ꯋꯥꯗ ꯁꯨꯝ ꯂꯧꯔꯒ ꯂꯩꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯑꯁꯤꯅ ꯁꯥꯟꯅꯕꯤꯔꯒ ꯑꯗꯨꯝ ꯂꯩꯔꯣ ꯏꯃꯥ ꯅꯪꯗꯤ꯫ ꯂꯤꯟꯊꯣꯏ ꯆꯨꯕꯥ ꯃꯦꯠꯄ ꯇꯣꯛꯈ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯤꯗ ꯈꯣꯟꯖꯦꯜ ꯁꯥꯡꯂꯞ ꯆꯩꯔꯛꯏ꯫ ꯍꯥꯏ, ꯅꯪꯅ ꯅꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯒꯜꯂꯤꯗꯨꯒ ꯏꯃꯥꯗꯤ ꯄꯥꯈꯠꯂꯤꯅꯦ꯫ ꯅꯤꯡꯉꯣꯜꯁꯨ ꯑꯦꯟꯁꯥꯡ ꯃꯩ ꯍꯥꯞꯄꯝꯃꯒ ꯃꯃꯥꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯊꯔꯛꯏ꯫ ꯋꯥꯈꯜ ꯊꯦꯟꯕꯤ ꯃꯃꯥꯁꯤ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯒꯦ ꯍꯥꯏꯅ ꯃꯥꯒꯤ ꯑꯅꯤꯡꯕꯗꯨꯁꯨ ꯈꯪꯍꯜꯂꯤ꯫ ꯏꯃꯥ, ꯑꯩꯅ ꯂꯥꯞꯅ ꯎꯔꯤꯕ ꯑꯩꯅ ꯇꯣꯡꯒꯗꯕ ꯁꯅꯥꯒꯤ ꯇꯥꯡꯕꯜꯗꯣ ꯌꯧꯅꯕ ꯆꯠꯄꯗ ꯑꯩ ꯏꯔꯥꯏ ꯂꯥꯏꯅ ꯆꯠꯄ ꯌꯥꯔꯣꯏ꯫ ꯇꯥꯡꯕꯜꯗꯤ ꯂꯥꯟ ꯁꯣꯛꯅꯕ ꯇꯥꯏ꯫ ꯑꯩ ꯍꯧꯖꯤꯛꯁꯦ ꯇꯥꯡꯕꯜ ꯐꯝꯅꯕ ꯍꯥꯏꯗꯨꯅ ꯂꯥꯟ ꯁꯣꯛꯅꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯏꯃꯥ, ꯅꯆꯥꯅ ꯄꯥꯝꯃꯤꯁꯦ ꯁꯅꯥꯒꯤ ꯇꯥꯡꯕꯜ ꯐꯝꯕ, ꯅꯤꯡꯊꯧꯗꯨꯒꯤ ꯅꯥꯀꯜꯗ ꯐꯝꯕꯤ ꯃꯅꯥꯏ ꯅꯨꯕꯤ ꯂꯩꯃꯗꯨ ꯅꯠꯇꯦ꯫ ꯑꯩꯅ ꯁꯥꯁꯟ ꯇꯧꯕꯗꯣ ꯄꯥꯝꯃꯤ꯫ ꯅꯨꯄꯤꯅ ꯌꯨꯝ ꯄꯥꯟꯗꯕ ꯍꯥꯏꯕꯁꯦ ꯐꯖꯕ ꯅꯠꯇꯦꯅꯦ꯫ ꯏꯃꯥ, ꯅꯨꯄꯤꯁꯦ ꯌꯨꯝ ꯄꯥꯟꯗ꯭ꯔꯗꯤ ꯂꯩꯕ ꯌꯥꯃꯛ ꯌꯥꯗꯕ꯭ꯔꯥ? ꯆꯍꯤ ꯍꯦꯟꯈꯤꯅꯤ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯂꯝꯕꯤꯁꯦ ꯍꯣꯡꯗꯣꯛꯑꯝꯃꯒ ꯃꯤ ꯑꯃꯒꯤ ꯃꯔꯨꯝ ꯊꯨꯞꯅ ꯍꯤꯡꯂꯨꯁꯨ ꯍꯥꯏꯕ꯭ꯔꯥ? ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯦ, ꯑꯩꯕꯨ ꯉꯥꯏꯁꯅꯨ, ꯅꯨꯡꯁꯤꯗ꯭ꯔꯦ ꯆꯠꯈꯤꯁꯅꯨ꯫ ꯑꯩꯒꯤ ꯍꯤꯡꯕꯒꯤ ꯃꯔꯝꯁꯦ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯕ ꯈꯛ ꯅꯠꯇꯦ, ꯏꯁꯥꯅ ꯏꯁꯥꯕꯨ ꯇꯛꯊꯣꯛ ꯅꯥꯟꯊꯣꯛꯆꯔꯒ ꯃꯁꯦꯛ ꯃꯉꯥꯜ ꯂꯩꯅ ꯍꯤꯡꯕꯗꯨꯅꯤ꯫ ꯍꯧꯒꯠꯈ꯭ꯔꯦ, ꯑꯦꯟꯁꯥꯡ ꯃꯍꯤ ꯈꯪꯁꯤꯜꯂꯕ꯭ꯔꯥ ꯌꯦꯡꯈ꯭ꯔꯦ꯫ ꯇꯨꯃꯤꯟꯅ ꯋꯥ ꯉꯥꯡꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯃꯃꯥꯗ ꯄꯥꯈꯣꯟ ꯁꯤꯔꯛꯏ꯫ ꯎꯪꯕꯅ ꯀꯥꯟꯅꯔꯣꯏ, ꯅꯁꯥ ꯉꯝꯃꯦ ꯍꯥꯏꯔꯕꯅꯤꯅ ꯏꯃꯥ ꯀꯣꯟꯗꯣ ꯇꯦꯡꯊꯣꯔꯛꯑꯣ, ꯆꯥꯛ ꯊꯤꯕ ꯌꯥꯔꯅꯤ꯫ ꯉꯝꯃꯔꯣꯏ, ꯑꯩ ꯂꯦꯡꯕ ꯌꯥꯗ꯭ꯔꯤ꯫ ꯁꯣꯝꯗꯁꯨ ꯇꯥꯝꯅꯥ ꯂꯩꯊꯣꯔꯛꯄꯗ ꯂꯦꯞꯂꯝꯕ ꯃꯤꯁꯛꯇꯨ ꯎꯕꯗ ꯐꯤꯔꯦꯞꯄꯨ ꯑꯣꯏꯔꯝꯕꯅꯤ꯫ ꯈꯨꯗꯛꯇ ꯄꯨꯂꯤꯁ ꯀꯧꯗꯨꯅ ꯄꯥꯎ ꯄꯤꯈꯤ꯫ ꯃꯔꯤ ꯂꯩꯅꯕ ꯇꯤꯝꯁꯤꯡ ꯂꯥꯛꯇꯨꯅ ꯇꯦꯡꯀꯤ ꯍꯣꯒꯥꯏꯍꯟꯈ꯭ꯔꯦ꯫ ꯃꯦꯗꯤꯌꯥ, ꯐꯣꯔꯦꯟꯁꯤꯛ ꯄꯣꯂꯤꯁꯀꯤ ꯃꯤ ꯂꯥꯛꯇꯨꯅ ꯄꯤꯛ ꯊꯟꯈꯤ꯫ ꯐꯤꯔꯦꯞꯄꯒ ꯇꯥꯝꯅꯥꯒꯒꯤꯗꯁꯨ ꯑꯃꯗꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯀꯨꯞꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯈꯤ꯫ ꯗꯦꯗ ꯕꯣꯗꯤꯁꯤꯅ ꯀꯅꯥꯒꯤ ꯑꯣꯏꯔꯤꯕ, ꯀꯝꯗꯧꯅ ꯊꯦꯡꯅꯔꯛꯄ, ꯀꯅꯥꯅ ꯑꯁꯨꯝ ꯊꯝꯂꯝꯂꯤꯕꯅꯆꯤꯡꯕ꯫ ꯌꯨꯝ ꯌꯧꯔꯛꯄꯗ ꯊꯦꯡꯂꯦ, ꯑꯗꯨꯕꯨ ꯖꯣꯏ ꯄꯥꯎ ꯂꯣꯏꯅ ꯇꯥꯔꯦ꯫ ꯃꯆꯥ ꯃꯃꯧꯅ ꯍꯜꯂꯛꯄ ꯋꯥꯏ ꯁꯪꯖꯩ꯫ ꯇꯥꯝꯅꯥꯕ ꯐꯤꯔꯦꯞꯄꯒꯅ ꯍꯜꯂꯛꯄꯗ ꯃꯥꯁꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯌꯨꯝꯌꯥꯏꯗꯨꯗ ꯍꯪꯒꯠ ꯍꯟꯗꯥ ꯍꯩ, ꯅꯈꯣꯏ ꯍꯜꯂꯛꯂꯕ꯭ꯔꯥ? ꯀꯃꯥꯏ ꯇꯧꯍꯧꯔꯕ? ꯐꯤꯔꯦꯞꯄꯅ
ꯄꯥꯕꯨꯡ ꯀꯤꯁꯣꯔ ꯈꯨꯗꯛꯇ ꯊꯣꯛꯂꯛꯑꯅꯤ ꯑꯗꯨꯒ ꯄꯨꯂꯤꯁꯅ ꯑꯦꯌꯔꯄꯣꯔꯠꯇ ꯑꯗꯨꯝ ꯄꯨꯈ꯭ꯔꯅꯤꯗ ꯊꯧꯗꯣꯛꯁꯤꯃꯗꯤ ꯂꯣꯠꯁꯤꯟꯕ ꯌꯥꯔꯔꯣꯏ ꯆꯠꯂꯣ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯅꯕ ꯇꯧꯅꯔꯣ ꯐꯠꯇꯕ ꯃꯈꯣꯏꯒꯤꯁꯨ ꯅꯨꯃꯤꯠ ꯑꯃ ꯂꯥꯛꯂꯕꯁꯤꯅꯤ ꯐꯠꯇꯕ ꯃꯤꯅ ꯃꯥꯅ ꯇꯧꯔꯨꯕꯒꯤ ꯗꯁꯥ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯠꯇ ꯈꯟꯕ ꯍꯧꯅꯗꯦꯀꯣ ꯍꯣꯏ ꯄꯥꯕꯨꯡ ꯏꯕꯨꯡꯉꯣ ꯅꯪꯗꯤ ꯉꯥꯛ ꯉꯥꯏꯈꯣ ꯈꯥꯝꯃꯛꯄꯗ ꯐꯤꯔꯦꯞꯄ ꯂꯩꯍꯧꯔꯦ ꯇꯥꯝꯅꯥꯗꯤ ꯀꯥꯈꯠꯈ꯭ꯔꯦ ꯂꯦꯞꯅ ꯖꯣꯏꯅ ꯍꯥꯏꯔꯛꯏ ꯏꯔꯥꯡ ꯑꯁꯤꯅ ꯍꯦꯛ ꯅꯦꯝꯊꯕꯒ ꯅꯈꯣꯏ ꯑꯅꯤꯁꯨꯅꯦ ꯄꯥꯕꯨꯡꯅ ꯆꯥꯎꯅ ꯂꯨꯍꯣꯡꯒꯅꯤ ꯏꯔꯥꯡ ꯂꯣꯏꯗ꯭ꯔꯤꯉꯩ ꯂꯨꯍꯣꯡꯁꯟꯕ ꯐꯖꯗꯦ ꯑꯗꯨꯒꯅꯦ ꯀꯨꯏꯅ ꯊꯝꯕꯁꯨ ꯏꯄꯥꯅ ꯄꯥꯝꯗ꯭ꯔꯦ ꯀꯨꯟꯖꯣꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯕꯅꯤ ꯉꯁꯤ ꯃꯅꯥꯛ ꯆꯠꯂꯨꯏ ꯂꯨꯍꯣꯡꯕꯗꯤ ꯅꯨꯄꯥ ꯃꯌꯨꯝꯗ ꯑꯣꯏꯅ ꯍꯣꯡꯉꯁꯤ ꯍꯥꯏꯗꯨꯅ ꯌꯥꯅꯈ꯭ꯔꯦ ꯀꯨꯏꯅꯁꯨ ꯅꯈꯣꯏꯅꯤ ꯂꯣꯠꯂꯨꯔꯕꯅꯤꯅ ꯅꯨꯄꯤ ꯃꯌꯨꯝꯗ ꯑꯩꯅ ꯏꯃꯧꯕꯨ ꯊꯤꯟꯗꯣꯛꯈꯤꯕꯁꯨ ꯄꯥꯝꯗꯦ ꯑꯗꯨꯅ ꯁꯣꯝꯗ ꯆꯥꯎꯅ ꯍꯣꯡꯂꯁꯤ ꯌꯥꯕꯤꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯅꯈꯣꯏꯅꯤ ꯂꯨꯍꯣꯡꯕ ꯐꯪꯈꯤꯗꯕꯗꯣ ꯄꯥꯕꯨꯡꯅꯁꯨ ꯄꯥꯝꯗꯦ ꯍꯣꯏ ꯄꯥꯕꯨꯡ ꯄꯨꯂꯤꯁꯅ ꯀꯤꯁꯣꯔ ꯐꯥꯕ ꯉꯝꯅꯤꯕꯨ ꯍꯥꯏꯕ꯭ꯔꯅꯦ ꯊꯥꯖꯗꯦ ꯄꯥꯝꯕꯩ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯅ ꯃꯥ ꯅꯥꯟꯊꯣꯔꯛꯀꯗꯧꯕ ꯃꯥꯜꯂꯤ ꯑꯗꯨꯅꯅꯦ ꯅꯈꯣꯏ ꯑꯩꯈꯣꯏ ꯈꯔ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯂꯩꯈꯤꯁꯤꯀꯣ ꯂꯥꯏꯊꯣꯛꯀꯨꯝꯁꯤ ꯆꯣ ꯅꯪꯁꯨ ꯄꯣꯊꯥꯖꯔꯨꯔꯣ ꯐꯤꯔꯦꯞꯄꯁꯨ ꯃꯥꯏ ꯀꯥ ꯆꯪꯉꯛꯂꯦ ꯃꯃꯥꯡꯗ ꯕꯦꯜꯀꯅꯤꯗ ꯂꯦꯞꯂꯝꯕ ꯇꯥꯝꯅꯥꯁꯨ ꯇꯨꯡꯗꯒꯤ ꯅꯨꯡꯁꯤꯅ ꯃꯃꯣꯟ ꯀꯣꯟꯁꯤꯜꯂꯛꯏ ꯀꯩ ꯋꯥꯈꯜ ꯈꯜꯂꯝꯃꯤꯅꯣ ꯈꯪꯗꯦ ꯋꯥꯈꯜ ꯌꯥꯝꯃꯟꯕꯅ ꯀꯔꯝꯕ ꯋꯥꯈꯜ ꯈꯟꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯈꯜꯂꯨꯔꯅꯨ ꯐꯠꯇꯕꯒꯤ ꯃꯇꯝꯁꯨ ꯁꯣꯏꯗꯅ ꯌꯧꯔꯛꯈꯤꯅꯤ ꯄꯥꯕꯨꯡꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯑꯣꯜꯂꯛꯀꯅꯤꯁꯦ ꯈꯜꯂꯨꯗꯦ ꯃꯥꯅ ꯍꯤꯡꯒꯥꯠ ꯍꯥꯠꯂꯤꯕꯁꯦ ꯊꯋꯥꯏ ꯑꯃꯈꯛ ꯅꯠꯇꯦ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯆꯥꯅꯤ ꯐꯤꯔꯦꯞꯄ ꯇꯞꯅ ꯊꯣꯛꯂꯛꯂꯒ ꯕꯦꯜꯀꯅꯤꯒꯤ ꯔꯦꯛꯇꯨꯗ ꯉꯥꯔꯒ ꯇꯥꯝꯅꯥꯗ ꯑꯣꯟꯁꯤꯜꯂꯛꯏ ꯐꯠꯇꯕꯗꯨꯅꯕꯨ ꯅꯪꯅ ꯃꯦꯟꯇꯦꯜ ꯑꯦꯖꯥꯏꯂꯝꯗ ꯀꯨꯏꯅ ꯂꯩꯔꯤꯕꯗꯨꯅꯤ ꯅꯪꯅꯗꯤ ꯃꯄꯥ ꯀꯧꯕꯅꯤꯅ ꯄꯥꯕꯨꯡꯕꯨ ꯅꯨꯡꯁꯤꯔꯝꯒꯅꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯔꯨꯅꯨ ꯋꯥꯈꯜ ꯋꯥꯅꯕꯅꯤ ꯃꯥꯅ ꯇꯧꯈꯤꯕ ꯐꯠꯇꯕ ꯃꯌꯥꯝꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯉꯨ ꯐꯤꯔꯦꯞꯄꯅ ꯋꯥ ꯍꯣꯡꯂꯛꯂꯒ ꯇꯞꯅ ꯑꯃꯨꯛ ꯃꯃꯣꯟ ꯇꯧꯈꯤꯗꯅ ꯅꯪꯅ ꯂꯨꯍꯣꯡꯕ ꯐꯪꯉꯔꯣꯏ ꯋꯥꯖꯕꯗꯣ ꯃꯥꯝꯆꯧꯒ ꯄꯥꯕꯨꯡꯒꯅ ꯏꯕꯥꯅꯤ ꯂꯨꯍꯣꯡꯅꯕ ꯁꯤꯜꯂꯝꯃꯤ ꯑꯃꯨꯛ ꯂꯛꯅꯗꯨꯅ ꯄꯥꯕꯨꯡꯅ ꯂꯨꯍꯣꯡꯗ꯭ꯔꯤꯐꯥꯎ ꯀꯥ ꯄꯨꯜꯂꯅꯨ ꯇꯣꯉꯥꯜꯂꯣ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯃꯧ ꯅꯨꯄꯤꯅ ꯇꯨꯝꯕ ꯊꯦꯝꯗ꯭ꯔꯗꯤ ꯏꯟꯁꯣꯝꯅꯤꯌꯥ ꯅꯥꯔꯦꯅ ꯍꯥꯏꯔꯝꯕꯅꯤ ꯈꯔ ꯊꯨꯖꯤꯜꯂꯛꯑꯣ ꯅꯠꯇ꯭ꯔꯗꯤ ꯍꯌꯦꯡ ꯂꯨꯍꯣꯡꯕ ꯌꯥꯗꯕ ꯃꯇꯥꯡꯅ ꯍꯜꯂꯛꯑꯗꯤ ꯑꯩꯗꯤ ꯏꯔꯥꯜ ꯂꯩꯇꯦ ꯍꯥꯏꯔꯝꯕꯅꯤ ꯇꯥꯝꯅꯥ ꯄ꯭ꯔꯄꯞ ꯆꯪꯁꯤꯜꯂꯒ ꯐꯤꯔꯦꯞꯄꯒꯤ ꯃꯃꯥꯏꯗꯨꯗ ꯀꯤꯟꯅ ꯆꯣꯛ ꯊꯤꯟꯗꯜꯂꯛꯏ ꯐꯤꯔꯦꯞꯄ ꯏꯈꯪ ꯈꯪꯅ ꯃꯅꯥꯇꯣꯟꯗꯨꯗ ꯃꯈꯨꯠꯅ ꯄꯥꯏꯁꯤꯜꯂꯒ ꯑꯉꯥꯎꯕꯤꯁꯤꯗꯤ ꯅꯔꯝ ꯆꯠꯇꯨꯅꯅꯤ ꯅꯄꯨꯔꯣꯏꯕꯗꯨꯕꯨ ꯑꯗꯥꯏ ꯀꯅꯥ ꯐꯨꯅꯒꯤ ꯍꯌꯦꯡꯈꯩꯗꯤ ꯔꯣꯃꯥꯟꯁ ꯇꯧꯔꯝꯗꯥꯏꯁꯦ ꯃꯤꯠꯈꯛ ꯐꯥꯠꯄ ꯌꯣꯠꯀꯤ ꯍꯦꯜꯃꯦꯠ ꯑꯃ ꯎꯞꯇ꯭ꯔꯗꯤꯅꯦ ꯁꯨꯛꯌꯥ ꯌꯥꯔꯔꯣꯏ